Taranipan Suba Lok Sabha Mikhalgi Ahanba Festa Thokiba Pamdaba Thogdok Kayaduda January Basingda Lengak Namatik Chaba Chairak Piu Hairuba Imagi Meiragi convenor Th.Sujata Devi Ge Singzamai Mathak Thokchom Lekai Deleba Yumda masak khangdaba meeoi singna nonmei kapsinlamle Pawasina hai thogdok asi ngarang nubidang pung 8 minute nifu manga rom tarakpa matamda Singzamai police station ge manung chanba Th.Sujata Devi ge Singzamai Mathak Thokchom Lekai Deleba Yumda motorbike ta lakpa masak khangdaba meeoi singna nonmei kapsilam khibani thogdok adu da meeoi amata sok apan nakhide amadi thogdok adu kanana kari gidamak chatharam liba thogdok no haibasu khangbangam thogdok asigi matang da Singzamai police ta case ama register tokre Honari ni joto ko ga adu ge phanga pa paisa na mugi cha na bathak dam ne honaraga ngasi mama oi basinda adu gumna to podo asina ima condemn tawi nungaite ngasi bawta ima na ngasi ngangba matamda amata gi side to raga ngam barate ai di as a praja wa handana ba praja gi awa ba kitang da su kanba ngam na ba haidana praja gi matung ina haina kholaw du puthok jabani ado basina aina akai bane haraga di noi la o ima ga punna wai sanasi fazana phaminaraga noi gi apamba kaino do haira ro sumaina to base matung mono ai de thokre ato po mama ato po imong manung da su masugum base to honing de ngasina last oil ro have po to imana ngasi laiba no khoi gi mapham da su aina hairi sini